Image Paodam yang tabirib singbo Yumnam Anuradha Devina ikonona kurumzari Housing Maroiba Pauda Forest and Environment Minister T. S. Kumar ki disqualification case ki right thasige tang taranito pawa result hankre Art and Culture Minister na Film City Sana na Foundation Stone yung kre Loinana Sri Lanka gi humbudra niturak suba ningtam nimet palantaw kre Housing Pausa no pizari Forest and Environment Minister T. S. Kumar disqualification case ki rai lagliba tangtara nitoi phawa reserve oina thamkre lebaga sige khwaidigi wangba apex court ama oiriba Supreme Court na MLA T. S. Kumar gi disqualification case Manipur Legislative Assembly gi speaker gi tribunal power lebana anti defection law gi matungina haukiba tha January gi tang kunma thoidagi chayol mari phawgi manungda speaker na phirep ama launaba khangalapodagi ngasai speaker Yumnam Khamsandagi tribunal da petitioner amadi respondent animaki mihoto oina Supreme Court ki lawyer SG Hasnain lagtuna hearing chathagre ngasigi kona petitioner amadi respondent ge maikai dagi thasage tarani thoi phawgi manungda makhoi gi pisingadaba cherol singh pisilangnaba pautak bikhi petitioner oriba MLA Kem Megasandrana makoina thangjiliba khongtangasi asumba maikai romda laktuna kuina namsanduna leraklaba case asige phol phanglagani haibki thajaba phongdorakli Supreme Court ki lawyer SG Hasnan nasu case asige marilena na wa phong kya phongdorakli Now Honorable Speaker fixed the date 12 for filing if any additional document or written submission. If you people want to file, you can file up to 12th. Then thereafter judgment will be delivered. Judgment is reserved, but court Honorable Speaker has given liberty to all the parties to file any additional document if required or written submission till 12th. Thereafter judgment will be delivered. Ahanba General Conference of Elmont Clan of Thado Community ngase Kangpokpi District ke Modbong Gramda Chief Minister and Bidena Hodokre Conference adu Hodokringai Mangoinana Chief Minister na Mafam aduda Brotherhood Monolith ke Maikhum Hangdoki Tharamduda Wangangaduna Thoiba Mitung Oikiba Chief Minister na Elmongi Miamna Makogi Marakta Amata Oibagi Apunba Ama Sagana Bagidama Asiguma Conference Amasin Bagidama Thagapa Pongduna Haikibada Asiguma Tharamasina Ate Atopa Community Sangdasu Machamana Oibagi Amasumi Amaga Amagagi Marakta Amata Oibagi Wakalonda Tauna Halagani Haiki Chief Minister na Makata Duna Mapa Mapu Singbu Ikai Kumnaba Amasung Masage Haurapambu Kangba Kanglup Sing Kaktada Malangi Miamna Thagwang na Thami Haraduna Miamna Ing Tapa Amadi Amata Oiduna Sakotpagi Lambida Manglongda Sangsana Bahaki Nasigi Thoramduda Agriculture Minister V. Hankalayan Amadi Saitu Kendragi MLA Ngamthang Haukipsu Sarukaki Okrun District ki Ringui Village Dangasi Art and Culture Minister Alexander Kumana Manipurda Ian Hanbo Oina Film City Sananaba Foundation Stone Yungkre Film City as a Center for Culture and Moving Images Culture and Heritage Complex ki Makada Sagadavni Tharumda Minister Alexander Kumana Thoiba Mitungo Obakalona MLA Kasim Basum Art and Culture Minister M. Zoe Singha IAS Manipur State Film and Television Institute ke Director Professor Nelat Pal Mazumdasu Saruyaki. Tungda Minister Amadi Mahaki Timna State Ayos Society Manipur na Sindana Pangtopa Free Health Camp Tasu Langtuna Yingsinki Free Health Camp Aduda Manipur State Management Plan Board ke Member Secretary Dr. A. Guneshwar Sarma Amadi Ate Ayus ke Official Singsu Saruyaki. Nang nasal karino na express daw na horna baganda nangi thamo da fauri maklagi nungyo maklagi itindu nei ba adro oibra samaj de do oideira nataka nature gi do oideira karino amada kamada nangi inner sa nangi punung da fauri kon maklagi thingmangam da makli itillam le that's called culture
kanagum amta contractor amada assign to unataba headman and the other interested party madin hi chambiraga masai property ne the please think that this institute is your property. Maming Laidaba Tea Series Company na Manipurda Miang Tamkre ngasi not AOC da leba classic holiday da Paumisinga Unaba Amada Tea Series Stairs Work Academy Guwahati ge CEO Subadev Sahana Pongdokibada North East State Asi Tudok Handopa Talent Yamna Leba Maramna Manipurda Su Thazaba Asi Tambakaloina Manipur ge film industry bu international level da Pukanabage Pandam Thamli Loinana performing arts amadi pre post production course kaya basu offer piri academy asina amadi Manipur da short movies kaya namnalabge semsari thoramduda Manipur ge hanige film forum chairman Sujakanta amadi actress Soma Lystrom su sari ngasi nipum doi suba sam rappers na sinduna morege sand zors iskunda nomage oiba career counseling program ama pangthokre masigi thoramaduda Nipum doi suba Assam Rifles ke Commandant Sumit Sood Sand Zors School Morege Principal Father Rudra Samina Maru Eba Muishing Oiduna Saruyaki Thoramaduda Nipum doi suba Assam Rifles ke Captain Varar Singha Amadi Nipum doi suba Assam Rifles ke Commandant Sumit Sood Anina Sand Zors School Moreda Tamleba Mahiroi Shingda Makoi gi career Samganaba counseling tauki Thoramaduda Colonel Sumit Sood Apundo Kibada ngasi mahiroi amana tungda achangba mi ama oinaba honabada thabak amada interest khakta thambana oibangam loi mai papa punsi ama oinaba honabada hauze ke India laingang na kauriba thabake opportunity kaya loinana thabak sing asibo tawnaba mai pangna thabake exam sing tharakpada karam ba lairik paduna amade class 10 12 amade graduation da mark kya phangba darkar oiba haibane singbasing khangba darkar oi Moreda career counseling matik sana tawbidabana ngasi pawbada Moredage officer ne singba thabak tawba mioi amata leitribani Morege satra mahiroi mayamgi tungi punse sing arembada tagatra khanbadage ngasi nipum doi suba Assam Rappers na hariba career counseling gi program ase pangthokpani haina phongdokhi Thoromaduda Sand Zors is going to Morege class 7 dage Denta Pawge Mahiroi Singh Guardian Amadi Ozakiana Sarubiaki Sote Ato Rule Ngai Abont Kana Sote Students Union Manipurgi Yankaitaruk Soba Zanen Conference Conf Sports Meet 2020 Nasidagi Tangdopon District Maihul on Kongkang Village the Haudokre To glorify our heritage culture, Haiba Thimda Tha Asige Tareta Pawasa Takadaba Kana General Conference Camp Sports Meet 2020, Haudopagi Tharamda Autonomous District Council, ADC Sending Advisor to Chairman, T.S. Hobson Sote, Klamgi President, T.S. Minting Amasung UTDPG, Say Functionary Y Romiana, Mathangsana Thoiba Mitung, Akanaba Mitung Amasung, Thoramapu Oike, Ngasidagi, Hauriba Zanen Conference Cup Sports Meet Aduda Tongan Ba Sote Village Dagi Nupamasa Amasung Nupi Masa Singna Sarugaduna Football, Volleyball, Athletic Debate Competition Miss Kana 2020 Traditional Attire Solo Sote Love Song Nachangba Competition Kya Pangtokani Hai Health Department ke Resident Office Government of India ke Assistant Resident Director Dr. and Inawasingana Luchang Batim Amana Ngase Tangnapan District Ladiba Hospital Subcenter PIC Sink Amadi Tinge Manung Hanjana Ladiba Kun CIS Technopol Amadi T Bongmol Kun Singda Changtuna Valeria Amadi National Health Mission Singe Activities Sink Survey Tauki Nakalamuramda Survey Asigam Bari Lainana Primary Health Center Morege Timna T Bongmol Kunda Intensified Mission Intravenous Otugi Hidak Singh Kuna Dugi Angang Singda Pitaka Amadi Miron Tibbi Mama Singda Hidakap Thoki Ngazige concert Aduda PSC Morege Amo Incharge Dr. Santikuma Morege Special Malaria Unit K T Saka Malaria Technical Supervisor Kishan Thapa Malaria Special Unit MSW Sungsu Sarubiaki Zinizugi
Mahim Marungi Festival Ukrund District New Tucson Felesta Hokre, Tharomatuta Principal Chief Conservator of Forest and Head of Forest Force, PCCF and HOFF, Karel Hobi Angambina Atoiba Mitung, Amadi Additional PCCF Dr. Loko Punina, Tharomapu Oiduna, Tharomadu Hautoke. Adoiba mitungi waran pireduna aikoi punamak isona samlakpani aikoi ipa ipuna thamlamba singbo aikoida sinarambane aikoina lairik phajana haitrabasu ipa ipuna thamlamba singde sectionna ngakna prakriti kaihandana ngakna chakadabane zineju kumai chahi khudingi new tusomada pangthopaga loinana numit mari ni chomna pangthokane festival aduda natki oiba zagoi isaina mapung oiba tharamoiki Ngasi Imphal Sanakaitenda Laiba Komdrav Salungba Maning Laikaida Kadage Thomi Singna Yamna Chauna Drive Sataduna Yamlaba Yungak Amadi Yungak Gap Kre Satakeba Drive Aduda Puna Yu Liter Lising Ama Hena Pagapangamki Ngasigi Drapta Mateng Pangkiba Lekai Eduki Maira Paibi Entre Pramodinida Pungdo Kibada Lekai Sida Yu Yonba Benda Mayam Asina Lekai Asigi Nipi Angangkaya Mapanto Pangamdre Kana Sainaba Kaya Atengba Ahing Pawa Sana Yunaiduna Lau Kongduna Lebatanatana Toning the Batodokaya Leptana Tokuna Lakpakaya Adu Ngase Kadana Lakbiduna Drive Sataduna Lekai Asibu Kanbiga Bagum Taubiba Asida Apemba Puksai Makatana Mai Pakna Asigumba Drive Kaya Satarapada Lekai Esige Mara Paibi Puna Mangraso Mateng Pangani Haina Pungdora Pagaloinana Asigumba Pibambasida Manipur Gamena Hena Mapangang Kanba Ek Ama Oina Sengat Piduna Yu Tingbagi Akanba Tabak Satabigatra Hairaga Manipurda Yu Ngange Godan Tamzilagani Haiba Yu legalized Tawgani Haiba Wapump Lengaki Maikadege Makatana Tambidanaba Pundoraki Manipuri Student Federation MSF na lisang senat satrapa ekoi laidik ningtina tamlase haiba campaign ge sarukamba oina chahi asidege Manipurda leiriba maisang singda MSF na akanaba survey chataba horagani haina MSF ke president Sajad Buya Mayumna Pundokre Wakaitenda leba mahiroi luba asige office ta pangthokpa paugi mifama amada Sajad Buya Mayumna hai Mahiroi Lub Asana Lisang Senat Sataduna Lakpa Academic Campaign Ama Wediba Ekoi Laidik Ningtina Tamlasi Haiba Campaign Asigi Tarambarirak Suba Kumontorom Ta Asigi Chachat Mapanda Kongzongi Slabland Public School Pangtolagani Haiba Campaign Asigi Makada School Asida Moral Education Awareness Program Amasu Pangtopagaloinana Ekoi Kunai Kangmina Se Haiba Thalam Amso Pangtokani Numidasigi Matungdasu Manipurgi Tungan Mamapum Singda Leriba Lengaki Mahisang Amade Lanage Mahisang Singda Moral Education Awareness Amade Ekoi Kunai Kangmina Sigi Tarampang Tokani MSF ke Mamangi Tarataruk Suba Federal Executive Council Gi Matamda Seasonamba Letterhead Amadi Receive Sahi Asitiki Sanaroi Taratare Suba Federal Executive Council Gi Kumzali Singani Kunmatwege Nauna Thau Pugadaba Sing Kraba Matung Sai Asidage Chanaba Hogadaba Letterhead Amadi Receive Sing Nauna Putola Hanesu Mahana Makatana Pondoki Yumnam Palogi Chahi Humbudra Rom Suraba Slab Culvert Thong Nauna Sabada Aranba Tauriba Official Sing Amadi Contractor Bu Miam Kangna Manipur Lengang Sedak Bio Haina BJP Kundrapan Mandalge President Amb Deboratan Maitina Pondokre Ngasay Manipur Press Club Tapang Papawi Mipamamada Amb Deboratan Maitina High Yumnam Palogi Slab Culvert Thong Asi Nauna Sagadabani Habasi Department K Imphal Iske Executive Engineer EE Amasung Sub Contractor Na Pongdora Kiba Wapam Asi PDCC na Taliba Wako Order Sadolge Matukina Nauna Sabio Haiba Wapam Singa Sumanare Maramaduna BJP Manan Kundrapam na Pamsabadi Thong Asina Maramo Idana Kundrapam Kendra Gibiamda Kudum Sataba Kaya Mayo na Haliba Asi Kohantuna Makatana Misimina Thon Dabadune Hiramadugi Matang na Mandana Tizalubagi Matungina Haidiba Thong Asi Chahi Humbuta Rom Suraba Matamga Chunadraba Thong Oibana Anowatong Amatangai Padaba Lakpadage Manipur Lengangna Kumza Lisangani Taratruke April Gate Chachat Taramparida Sanaba Wak Oda Pikibo Ramlay Adubu Piriba Matangi Manunda Saram Dabana Asigumba Chayanaba Amadi Charanaba Asi Tolapani Hana Pondoragli
ADCP Asutos Kumar Singha IPS के सुपरविजन मखादा SP नाप वथम वासु ASP नाप सकलिम्बा RK DSP CDO इम्फाल एस हेरोजेट अमदी OC नाप SI Chandrakumar Lusingba नाप Special CDO Tim Singh Forest Department 7th MR Battalion इम्फाल ईस्ट अमदी इम्फाल वेस्ट डिस्ट्रिक्ट पुलिस होम गार्ड अमदी कांगपोपी डिस्ट्रिक्ट पुलिस की टीम यावबा सिक्योरिटी फोर्स के अपुनबा टीम अमना कांगपोपी डिस्ट्रिक्ट के फालेंखोट सिंगसांगदा आयना यादव मोंगदा थारंबा कानिपाम बिसिंग मांगनख्रे सौरानाय एकर चामगा कुंथ्रा मंगा रोमदा थारंबा कानिपाम बिसिंग अदु मांगन खेबगा मरी लेनना ना पुलिस स्टेशन दसु हिरमसगा मरी लेनना केस अमर रजिस्टर तौख्रे हाइरी Tawang District के चरंगपाट ममांग लेकाई सेलोम लोकल तवाल लेफ्टनेंट कैनेंट मपांदा ngarang nungchen pung ani makhairom tarakpada masaka khangdaba naha amana mau ama mamai amasung makokta thangna yalamle hauzik ras Medicity Hospital da laikanuduna lady haide thangna yalambadage soglabi nipi adugi mameng thingu sombala chahini putarok mapuroiba mohont masakawe Machanupi Master Loidabi Amaga Machanupa Graduation 5th Semester Tamliba Amaga Lady Charangpat Mamang Lake Degni Haide Tana Yalamba Dog Aduga Mari Lenana SP Taubal Dr. As Ibomsa Masayana Women Police Station Taubal Ge Kampu Amana Queen Satuna Tizen Humzin Bahokre Tizen Humzin Ba Aduda Tank Ama E Taidaba Tawal Angawa Ama Amasung Amuwa Fodit Zoginga Ama ngarange thodok topamge akoi badage phangma ngamkhre amaramda thangna yalam khibage thodok adubu yaning da phongdok tuna ngase changpat mamang laikai chiromba lampakta laikai aduge nupi mayamna wakan mifam chathakre wakan mifam aduda miyamna stop violence against women are not toys to play with hang the rapiers nupi ki punsi kansi mara laiba sing puto o haibane chingba thaba placard sing seasonake Wakami Pamba Duda Saruka Yaribi Lekaigi Nupi Kaisampo Ongbi Tampal Lemena Pongdorakpada Senke Iyanba Chakibi Nupi Amabu Rep Tongnaba Honaramba Amasung Makoka Amadi Mamaida Thang Yanduna Hanaba Honaramba Todokasi Yamna Haksana Lawe Todokasida Cheneriba Mioi Adu Atupa Madamda District Police Taubana Putopio Maduna Trabadi Makanmaka Kayage Kongzang Sangsilagani Pongdoraki Miamna wakan mi pamlingai manukta SP Taubal Dr. S Ibom Sasu Laktuna ngarangi thautuk aduge pau heka fangbaga District Police Taubal na kanati humbagi thabak sathade thaudok aduda seasonary ba thak for it towel fangle January ba mioi adu soitana phagat pangam lagani khale miamna su mateng pangbi phongdoki Sri Lanka na chahi humbudani thoirak suba ningtam nome palan taure President Rajapaksana Haikibada Kangloke Lining Laishon Amade Party ke Tidana President Oina Sri Lanka ke Mahut Silibane National Anthem Ado Senhala Londa Kakta Sakli Tamil Londa di Sakte Tamil Political Party Sangnadi Londa Animakta National Anthem Sangnava Demand Tauribane Hanage National Integration ke Minister Orem Laba Tamil Politician Mano Ganeshana Haikibada Tamil Long ke National Anthem asai icham samba isai amanate maside Tamil ngang basangi Sri Lanka identity ne President Rajapaksa na haikibadar Sri Lanka asai Buddhist philosophy da yoklakpani adum oina mamniam na masa na pamjaba lining laishon chachanaba hakpi gane kai hanba niti chatpa lup singde tamloi makhoi leirabadi terrorist sanglakna bakilambi pirak pagom thokani haiki Delhi Assembly Mikangi Matam Naksila Pakaloina Bot Kombage Ayobi Tag Yoraklay Tonga Ba Political Party Sange Sangla Revolution Basanga Makoi Party Kidama Bot Panganaba wrote so public meeting Amadi Yumnam that Sangdana Bot Sangputambly. West Delhi Ge Dwarka area da Pangtopa Rally Amada Prime Minister Narendra Modi na Wangangadore. East Delhi da Pangtopa Rally Amada Wangangada Prime Minister Modi na Haiki Karigumba BJP na Government Semlawade Miam da Pabi Isang Pigane Amade Nungset Sangangane. Prime Minister Awas Yosna Asi Ab Government na Pangtok Handaduna Lairaba Miam na Pangadaba Kanabasang Pangandre Chandani Soke Nukat Sabazda Pangtopa Rally da Gujarat ke Chief Minister Vijay Rupani Wangangane.
उत्तर प्रदेश के चीफ मिनिस्टर योगी आदित्यनाथ ना किरारीदा पांगथोकदब रैलीदा वांगांगने कांग्रेस के ओइना पंजाब के चीफ मिनिस्टर कैप्टन अमरिंदर सिंह हरियाणा के हानगी चीफ मिनिस्टर भूपेंद्र सिंह हुदा अमसुंग राज्यसभा एमपी राज बब्बर पब्लिक मीटिंग वांगांगने हाइरी दिल्ली के चीफ मिनिस्टर अरविंद केजरीवाल ना आम आदमी पार्टी ऑफ इलेक्शन मैनिफेस्टो ngasi phongkhrei scenario party leader भगवंत मान ना मंगोलपुरी दा रोड शो तौकी हंदकी मिखल असिदा अब बीजेपी अमसुंग कांग्रेस दा अकन मलमा तौनरी सेट हुंबुद्रा के दमंग मिरे चत्रुका हुंफु निपाना लेबग यंगनरी ममंगी मिखंदा अब ना सेट हुंफु तरेता माई पाखिबनी बीजेपी ना सेट अहुम फंखे कांग्रेस टी सेट अमा फाव फंखिदबनी दिल्ली की वोटर क्रोर अमक लाख निपुतरेन मिरेप सिंह मराबुक सेंगबदोरी vote masing February 13 thigani hairi hauzik aroibada maroiba pau amani pizari forest and environment minister T S Kumar gi disqualification case ki right thasige tang tarani to phawa result thankai art and culture minister na film city sana na foundation stone yung krai loinana Sri Lanka gi humbudra ni thorak suba ningtam nimet palan taw krai image Paodam ngasigi di matang asida loisere ne tabi bisin